ngasi tang kunmapan July ahing nongalamdai pung anida akoigi COVID hospital da COVID block tagi patient nama lekidre patient asi Hobal district Khongjom sapam dagi ni maki manu uti sapam center sai yang kita sure nadaga mahaki megi tang kunithoi da mingchan kibani mana mingchan dagi mana masi chronic kidney disease type 5 samna michael on the higher kidney failure anaba urosepsis multiple drug resistant plexular pneumonia type 2 diabetic mellitus aduga hypertension aduga lung ki yellow marum da infection toba amasung samna hairbada bilateral lower respiratory infection ni marasi maka kana treatment tawgi dama hemodialysis lamuta koi mingtan jibani magna hospital da lei da masi multiple settings da koi dialysis tawki dialysis tawon tamna yamna tolni oiki amasung magi ana bagi prognosis asi magi patient party da matam dagi matungine explain tawi adu haukiba minute time da rim hospital da COVID-19 positive oipa matang oipa akoigi healthcare workers doctor sing amasung laiba patient sing si patana COVID-19 laibra hena test tokong tungsida mahagasi July gi tang kuntaro kumaji umita COVID-19 positive oipa tengaraki adubu maka kana magi treatment system takra pada ngasi gi tang kumapan nongalamdai pungani da masu lekidre bagi maramasi chronic kidney disease kidney failure right pyelonephritis with urosepsis multi drug resistant plexular pneumonia bilateral lower respiratory infection COVID-19 positive type 2 diabetic mellitus hypertension haiba anaba mayam sidagi mahasi lekidabani adubu lekidar matungda apaina Manipur government advisory ki matungina amasung rimski protocol on the management of dead body COVID-19 positive dead body matungina akoina rule ki matungna dispose tawrani mahasi body vector hidak charga yom amtungda Imphal West ki SP amtung Imphal West ki DC inform tawre aduga mana laiba yom Thawal district ki DC amtung Thawal district ki SP su inform tawre adu matungina laigidarba nupasi magi body vector hapaga hoji mokta lairi aduga government ki official singna magi tabon toba mathum mangamdigi mana ngasi pangthom akoina prajada appeal ma tawjani madudi akoigi guidelines hanadigi loktopa SOP adum ngapi naba prajatungda aina nusi jaraba isineno united party nigeria madudi public gathering lohongba sora mati minimal yabiyo mi distance foot taw khai lediyo amasung mask upiyo khut sa cheng hamdu piyo haiba guidelines ai mayam da bona amjage